Kuki sin Lalhoulup Singna Bangladesh bank Ahum lut Toukhre Haina Home Minister na Phongdokhre Bangladesh da khulai paiduna tongan balibak ama taliba Lalhoulup Kuki sin National Front KNF na Bandarban District ki manung chanba Ruma amadi Thansi da leba bank lut Toukhre Haina Home Minister Asaduzaman Khan Kamal na Paumi Singna Phongdokhre Paumi Singu unabada mahak na haikibada Kuki sin Lalhoulup Singna duna ahanbada bank Singna dugi power sub station muthatuna maman yamlaba potchai amadi nongwin singba Lorba Matunda Sonali Banki Manager Padana Pukre Mahana Pomising Haikibada Haukibi Yumsakation Mita Sonali Bank Tanatana Krisi Bank Suk KNF na Lut Toukhre Haina Phongdokhre Thodosi Matang Home Minister Asaduzaman Khan Kamalna Police Amadi BGB na Tigat Pahauri Karigumba Mathau Tarabadi Bangladesh Army na Kuki sin Lalhoulup Singi Mayokta Operation Chatagani Haina Su Phongdokhre Hairi